आकाशवाणी इम्फाल ngangbam nganthoi na pau pajari ahanbada maroiba pau Imphal is jilagi yairipok top singthagi akoibada leiriba miyamdagi namduna sel khaibada chenabani haiba miyoi ani amadi drug lalonba miyoi ama security force na fare India Meteorological Department Imphal Center gi matung inangasi Imphal East Imphal West yauna Manipur gi jila 13 da mayai urapa sangda nongchuraba yai hairi amasung Pradhan Mantri Viksit Bharat Rozgar Yojana gi makhada Pradhan Mantri Viksit Bharat Yojana portal da online da registration tauba haure Imphal is jilagi yairipok top singthagi akoibada leiriba miyamdagi namduna sel khaibada chenabani haiba miyoi ani amadi drug lalonba miyoi ama security force na fare police ki pauna hai Manipur police na sing amasung tampaki tongan ba mafam singda thiba humbagi thabak leptana sathari haukiba thangja numita Imphal is jilagi yairipok top singthadagi miyamdagi namduna sel khaibada chenaba miyoi ani fakhi faraba miyoi ani adugi manungda amadi CID special branch ta attest tawduna leiba police constable ne Miyoi asigi mathakta departmental inquiry sathabaga loinana suspend tawkhre amaromda security force nangrang national highway number 2 gi ti khulendagi miyoi ama yamlaba WY tablet ke konana faraba miyoi adu thawal jila gi manung chanba thawal moijingdagi ni mangondagi WY tablet kilogram ahum hena phangki pawasina makhata na hai Raja police na traffic ki niyom kaina gari thawbasingi mathakta makhata na drive sathari Apunba Manipur matam isai Kanglup Amek Kaksing District Center gi Tare Suba Mapo Kumon Thoram Ngarang Library and Information Center Kaksing gi Conference Hall da pangthokre India Meteorological Department Imphal Center na thokpa nongjunungsha gi pawm gi matung ina Imphal West Imphal East Senapati Tamenglong Kangpokpi Ukhrul Jiribam None Chandel Churachandpuram sung Pherzol jila singdang asi mayai urapa sangda nongchuraba yai mafam kharadadi akhak araw yauna nongchugani hairi Tabiriba pawasi akasbani Imphal degini Pradhan Mantri Viksit Bharat Rozgar Yojana gi makhada Pradhan Mantri Viksit Bharat Yojana PMVBRY portal da online da registration tawba haure thawrang asigi makhada nauna thabak sanglaba nahasingda installment ani thokna lupa lising 15 piba amasung thabaki khudongchaba phanghanba employer singi khuthangda thabak tawriba miyoi amamamgi Thada lupa lising ahum panghangani. Scheme asi handakta Delhi gi Lal Kila da pangthokpa ningtam numit palan gi tharom da Pradhan Mantri na lauthokibani. Masigi makhada employment link incentive scheme na lakliba sahi ani gi manungda leba asida anoba thabak koti ahum makhai phanghanaba pandam thamli. Scheme asina sahi asigi August gi leba asigi manufacturing sector da khanaba miyeng thamduna sector khudingmakta hena thabak pinabam sung social security hengerhanaba pandam thamli. Kendra gi Ayush ki Raja Mantri Pratap Rao Yadav na hairi Ayurveda gi lawsingna angangi ana layengda anoba mangala ma piba ngamlagani angang singi haksel amadi angang singda naganba laina singi matangda ngarang New Delhi da pangthokiba khana nainaba amada saruk yaraduna mantri na hai saukhalak liba khonai asida Ayurveda na angang singi haksel fagarhanba da yumpham oiduna thabak tawri mangna hai angang singi ana layengi lamda thabak tawriba khanghai singna Malim gi oina honglakliba haksel gi singnaba kaya asigi yanglaga angang singbu ningthini yengsinbigadabani Paugi marak thanna tenba break ama Nungairaba Paugel, liver transplant kaya mai pakna taubada, Malem gi oina maming leiraba, gastrointestinal expert Dr. Neeraj Chaudhary, Fortis Hospital, Basant Kunj, New Delhi gi akhanaba OPD, lagliba August ki tang kun yumsakaisa numit, nungthal gi pung ani dagi manga phauba, Trebi Hospital, Lango Laimanai da hangdok chergani. Akupa marol gi damak 8805753663 da call tawbiduna, tang na phangba khudong chaba silobi hau. Pradhan Mantri Narendra Modi na sabapati oiduna Next Generation Reforms ki lambi yathoknaba khananinaba mifam ama New Delhi da pangthokre social media da thagalakpa warol amada Pradhan Mantri na hai lebasi gi miyam gi punsi mahing karbar tawba amasung senda lambi hena laithokhanaba hiram khudimak nongna semdoknaba thorang tawri mifam adu da kendra gi mantri sing Amit Shah Rajnath amasung Nitin Gadkari su saruk yakhi handakta International Space Station da saluba Exxon 4 Space Mission ki pilot Group Captain Subhanshu Shukla ga Pradhan Mantri Narendra Modi ga ngarang New Delhi gi Lok Kalyan Mark ta unakre Sri Shukla ऐतिहासिक ओरबा इंटरनेशनल स्पेस स्टेशन खोंगसत की मतुंग दंगरांग लेबाग असिदा थोंगलखिबनी सोशल मीडिया दा थागलकपा वारोल अमदा श्री मोदी ना हाई उनबादुदा
Sri Suklagi space khongchata thengnarakpasing science amsung technology gi lamda khumang chawkhalak-libasing amasung Bharat ki asa sauna tawriba Gaganyaan mission gi matangda wari sanakhi. Sri Modi na Suklagi khongchat mai pakhiba dugidamak thagatpa phongdokhi. Loinana Sri Sukla na exam 4 mission gi akupa warol amasung International Space Station dagi kablakpa Prithvi gi photo sing Pradhan Mantri Narendra Modi da khudol tamkhi. Sangsad tangarang birodi dol gi MP sing na charang na bathok handuna pan ba pikhiba dubu Parliamentary Affairs Mantri Kiren Rijiju na yaningdaba phongdokli. Paumi sing da wangang bada mantri na hai Lok Sabha da khananaba pukhalakhiba space program ase Viksit Bharat ama oinaba sangsilakleba khongjang asigi yamna maru oiba saruk amani. Masigi sumathakta International Space Station da khongdakhiba Bharat ki ahanba astronaut Subhanshu Shukla gi khongchat asi leba asigi oina achauba mai pakpa amani. Mangna hai Sangsana leba asigi mai pakpa purakpa mioising matam pumnamakta ikai khumnagani. Sri Rijiju na hai Election Commission gi thabak thoromda pendaba leirabasu commission da aiba se piduna khanghanba yai. Congress na thangalakpa wakat ka mari leinaba se sang pisalaknaba commission na khanghankhiba leire. Masida dol asina commission bu ikai khumnarabadi paukhum ama pirakadabani. Durand Cup ki ahanba semi-final da ngasi Silongi Jawaharlal Nehru Stadium da Silong Lajong FC amasung North East United thengnaragani. Atopa semi-final match amada Kolkata gi Vivekananda Yuva Bharati Stadium da Diamond Harbour FC ga East Bengal FC ga hiyeng sanagani. Final match na thasi kulumdoi da sanagani. Ngasi phongba pause singi maroiba pausingi da mag haujik Mangsatabam Premananda leire. Premananda Thagatsari Nganthoi voter list ki foreigner illegal immigrants sing mingkak thatnaba neshona khongang changsin khiba Manipur dagi nupi drug supplier ahum Meghalaya da fakhiba amasung Assam Public Service Commission na lobu parikya da Manipur da thokliba crisis asiga mari leina hangkhiba wahangi matang da sengdoroknaba Maitai Heritage Society gi thamkhiba wafam ngasi phonga pause singi maroi pau oiri. Voter list gi foreigner illegal immigrants sing mingkak thatnaba neshona center da taksin kre haiba pau pawnafam da ahan headline tori neshona changsin gi khongjang gi pau asi People's Chronicle Huyanlan pau Sanga Express English amasung Manipur edition Ganchu Mail amadi Hills Hornbill Express da su ahan lamai da phongli. Sanga Express Manipuri da natabali chatlubagi chahi kun phadok pikre haiba pauna ahan headline oiri. Manipur dagi nupi drug supplier ahum Meghalaya da fakre Manipur dagi lakwa bus da drug purakpa amasu fakhiba gi pauna pause sig ani su headline oiri pause yamba pause sing da su ahan lamai da phongli. APS sin loba parikya da hangkhiba Manipur crisis ka mari leinaba wahang chana haloidabani haiba Maitai Heritage Society gi wafam narogi thodangda ahan headline tori pause Sanga Express English amasung People's Chronicle da su ahan lamai da phongba thengnari. Sana leibakta Milagi mapok kungon pangthokna mana lanthokibagi pauna ahan headline oiri. Huyanlan pauda Manipur da Home Guard masing lising ahum chahum marifutara marida hengat hannaba Home Ministry na further appropriate action launa bakhangal lakhrabasu namsinduna thamlabra haina ahan headline tori Jenims da intern toriba singda matamga chunana stipend pibidre haiduna protest tawkre haiba pau amasu pausi sig ahan lamai da phongli pausi ayamba pausi singda su ahan lamai headline tawduna phongnari. Tamengong Times da Manipuri lol amasung Manipuri lol bu classical language ohennaba demand haiba hiramda numinini chumna sathagdaba workshop haudokre haina ahan headline tori. Hills Hornbill Express da Senapati Jilla da Jal Jeevan Mission gi makhada thadarakpa sentang lana sisinarabra haina RTI activism na moral sirgdi hayo pau ahan headline oiri. Nganthoi Thagatsari Premananda aroibada maroiba pau amuk hana Imphal East Jilla gi Yaripok top sing thagi akoibada leiriba miyamdagi namduna sel khaibada senabani haiba mioi ani amadi drug lalonba mioi ama security force na fare. India Meteorological Department Imphal Center gi matung ina ngasi Imphal East Imphal West yauna Manipur gi Jilla 13 da mayai oirapa changda nong churaba yai hairi. Amasung Pradhan Mantri Viksit Bharat Rozgar Yojana gi makhada Pradhan Mantri Viksit Bharat Yojana portal da online da registration tawba haure. Paulo Jare